Iramdam ipau YouTube channel miang tabi riba punang putaram na okchari ngasi phongkhiba tongan ba pauche singdagi maru oiba pau khara pathokchari ahan badamaru oiba pau Manipur thugaiduna separate administration pibagi wafam laiti haina BJP gi central leader singna hanna phongdokhrabani haina A Sarda Devi na phongdokhre ultrasound center taragani thoi license cancel tawkhre nifugamari na suspend thamkhre Emoinu Numitta Ngagi Mela Pangthokpiganu Haina Fishery Department the Thomjinkhre amadi Serogi IDP sing hanagi horok from the Hanjin Biraklo security nithina ngak selabanina miyami paibiganu Haina ke ranjina phongdorakli Haujik pau sandok na pizari Manipur thugaiduna separate administration pibi wafam laiti Haina BJP central leader singna hanna phongdokhrabani Haina A Sarda Devi na phongdokhre Good governance cybersi praja miyambu amambadagi anganbada puthorok palega adubuni masi phawbada BJP na miyamgi apambagi mayokta thabak tawroi tawkhibasu laite haina BJP Manipur Pradesh ki president adhikari Mayam Sarda Devi na phongdokhre wafam asi India gi prime minister oiramba laikhidraba Bharat Ratna Atal Bihari Vajpayee gi makko kumonga mari lainana ngarang nityai pat chuthekta leiba thambal sanglen da pangthokhiba Atal Susasan Sammelan thoronga mari lainana A Sarda Devi na phongdokhibani Mahakna Makata na hai Manipur thugaiduna separate administration pibagi wafam laiti haina BJP gi central leader singna kayara khana phongdokhiba laikhrabani Congress party na BJP si communal oiba party ni haina kayara khana maran sirbasu BJP gi wakhalon karino haibasi miyamna henna mayek singna khangnarab wafam ni haikhi Atal Susasan Sammelan gamari lainana mahakna Makata na phongdokhibada Malam gi phambakta India na sakti lairaba nuclear nation ama oirakhiba asi layo kharba Atal Bihari Vajpayee gi matamdagi ni chakhot lebak singa aphaba mari thamnaba mahakna paikhatlamba thabak thoksil kayana ngasi India asi super power amagi thakta lakpa ngamlakhibani Atal Bihari Vajpayee India gi ahanba non Congress prime minister ni Mahaki asan bamijeng amadi mahaki haitoi thoiba kutniti kayana ngasidi India asi malem gi lebak kayana thakwang nai kai khumnaba lebak ama oiribani mahakna prime minister oiramba matamda pangthoklamba singthaningai oiba thabak khara pallabada lising amaga samapan marfu nipan operation sakti pokhran nuclear test lising amaga samapan marfu dramapan gi Lahore declaration lising amaga samapan marfu dramapan da operation Vijay Kargil war amadi ahanba oina North East state singi oiba tonganba donor ministry lingkhal amba kaya asini North East India chakhotana India asi chakhot palebak ni haibi yaroi ram asina North East India da akhanna miyeng thamduna donor ministry semkhi matam amada melen India na North East India asibu hanthaba miyeng thambi haiduna aikhoigi wakhalda leramba waroba nungaitaba kaya adu mahakki matamdagidi India pumba miyeng amatagi makhada thamduna manaba miyeng di yengba horkhi Nation First Saibo Wakalon asimaksu Atal Bihari Vajpayee gi lengdraba wakaloni mahaki wakalon asida tung induna ngasidi BJP na su Nation First Party Second Self Last Ideology haiba asida chatli mahakna hona jaramba amadi mangjaramba server sesta bharti manglan adu ngasi tungi mirol na mangphawna hanba ngamnaba aikoi punna hona minasi haina mahakna phongdokhi ngarangi thorom aduda BJP gi karyakarta sing BJP gi president A Sarda Devi senior veteran politician advisor TI Sauba vice president members general secretary K Sarat general secretary L Deven general secretary Pri Permananda amadi BJP gi MLA kiyana saruk yaduna Atal Bihari Vajpayee gi photo da lai chukatuna ikai khumnaba utkhi Emoinu Numitta Ngagi Mela Pangthokpiganu Haina Fishery Department the Thomjinkhre Wakching gi taragani thoini panba tha asigi kuntraga mathoi da pangthokkadoriba Emoinu irat thongni Numitta Ngagi Mela Pangthokpiganu Haina ngasi khwairambal kathia nanga yolibi singna lamfelda leiba Fishery Department the Thomjinkhre ngasi chathakiba khongjang aduda saruk yakhiba khwairambal kathia danga yolibi mutum khomdonbi kobi amana phongdokhibada leibaki hojik oiriba tangdu laita daba phibam asina marum oiduna khwairambal kathel asi posit handuna nga yoliba singna matam sangna awaba kya ayokna duna laklibani Emoinu irat thongni asida pot khajitang yolong na bahona ringai cherak asida Fishery Department na amuk ngagi Mela pangthokna ba tharang tarukpa asidi khwairambal kathien danga yonjaduna imung manung pujari basingda achoba chaitheng ama pibani maram aduna Emoinu irat thongni numit kamari lainana Fishery Department na ngagi Mela pangthokani haina order thoklibasi khudakta handok piyo atrabadi khwairambal kathien danga yoliba singna Mela tawfamda laktuna athingba piba yauna makhal makha kayagi khongjang sing changsangani haiki Serogi IDP sing hanagi horkhamda hanjin biraklo security ningthina ngak selabanina miyami paibiganu haina ke ranjit phongdorakle
ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯔꯧ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ IDP ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯕꯤꯔꯛꯂꯣ ꯁꯦꯔꯧꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯉꯥꯛ ꯁꯦꯟꯕꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤꯕꯁꯤ ꯌꯦꯡꯂꯒ ꯃꯤꯌꯥꯝꯅꯁꯨ ꯃꯈꯥ ꯇꯥꯅ ꯃꯤꯄꯥꯏꯕ ꯇꯧꯕꯤꯔꯒꯅꯨ ꯍꯥꯏꯅ ꯁꯨꯒꯅꯨ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯦ ꯔꯟꯖꯤꯠꯅ ꯉꯁꯤ ꯁꯦꯔꯧꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯨꯔꯕ ꯁꯦꯔꯧꯒꯤ ꯃꯤꯌꯥꯝ ꯏꯪ 2023ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯗꯨꯅ ꯇꯞꯅ ꯇꯞꯅ ꯁꯦꯔꯧꯒꯤ ꯃꯤꯌꯥꯝ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯁꯦꯔꯧꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯇꯅ ꯃꯤꯌꯥꯝ ꯏꯪ ꯇꯞꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 13ꯗꯁꯨ ꯏꯝꯐꯥꯜ ꯏꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯑꯗꯨꯁꯨ ꯁꯦꯔꯧꯗ ꯏꯪ ꯇꯞꯄ ꯂꯩꯕꯗꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯗ ꯆꯪꯂꯛꯇ꯭ꯔꯤꯕ ꯁꯦꯔꯧꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕꯗ ꯏꯁꯥꯒꯤ ꯍꯧꯔꯛꯐꯝꯗ ꯍꯟꯖꯤꯟꯕꯤꯔꯛꯂꯣ ꯁꯦꯔꯧ ꯑꯁꯤ ꯏꯅꯧ ꯅꯧꯅ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯕ ꯑꯣꯏꯅ ꯎꯕꯁꯤ ꯑꯔꯥꯟꯕꯅꯤ 2023ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯔꯤꯁꯦꯇꯜ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤ ꯁꯦꯔꯧꯗ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯜꯂꯕꯅꯤꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯊꯨꯕꯗ ꯍꯟꯕꯤꯔꯛꯂꯣ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯃꯁꯨꯡ ꯉꯝꯈꯩ ꯄꯨꯟꯅ ꯉꯥꯛꯃꯤꯟꯅꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ PR ꯂꯩꯉꯥꯛ ꯑꯁꯤꯅ IDPꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜꯁꯤꯡ ꯄꯤꯊꯣꯛꯇꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ IDPꯁꯤꯡꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯅꯕ ꯌꯨꯝ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯔꯨꯑꯣꯏꯅ IDPꯁꯤꯡꯒꯤ ꯌꯨꯝ ꯁꯥꯅꯕ ꯑꯃꯗꯤ ꯅꯧꯅ ꯔꯤꯁꯦꯇꯜ ꯇꯧꯕꯒꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡꯒꯤꯋꯥꯠꯍꯧꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯁꯦꯔꯧꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤꯁꯤꯡꯅ ꯏꯪ 2023ꯒꯤ ꯃꯦ ꯑꯃꯁꯨꯡ ꯖꯨꯟ ꯊꯥꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯨꯔꯕ ꯈꯨꯟꯖꯥꯁꯤꯡ ꯆꯍꯤ ꯑꯗꯨꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤ ꯍꯜꯂꯛꯅꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯁꯥꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯁꯨꯅ ꯄꯤꯗ꯭ꯔꯤ ꯁꯦꯔꯧ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯇꯨꯔꯦꯟꯗꯒꯤ ꯂꯩꯉꯣꯏ ꯄꯦꯛꯄ ꯑꯃꯁꯨꯡ ꯆꯤꯡꯗꯒꯤ ꯏꯁꯤꯡ ꯌꯥꯜꯂꯒ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯁ꯭ꯀꯨꯜꯁꯤꯡꯁꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤꯅ ꯂꯥꯟꯖꯦꯟꯅꯔꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯂꯩꯇ꯭ꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯊꯥꯕꯁꯨ ꯉꯝꯗꯕꯅꯤꯅ ꯃꯍꯩꯔꯣꯏꯁꯤꯡ ꯃꯥꯡꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯁꯦꯟꯇꯔ 12ꯒꯤ ꯂꯥꯏꯁꯦꯟꯁ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ 94ꯅ ꯁꯁꯄꯦꯟ ꯊꯝꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯁꯦꯟꯇꯔ ꯀꯌꯥ ꯊꯤꯡꯖꯤꯟꯈ꯭ꯔे ꯍꯥꯏꯔꯤꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯁꯦꯟꯇꯔꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯤ ꯀꯟꯁꯦꯞꯁꯟ ꯑꯦꯟड ꯄ꯭ꯔꯤꯅꯦꯇꯦꯜ ꯗꯥꯏꯒꯅꯣꯁꯇꯤꯛ ꯇꯦꯛꯅꯤꯛꯁ PC&PNDT Act 1937 ꯉꯥꯛꯅ ꯆꯠꯇꯦ ꯍꯥꯏꯕꯒꯤꯗꯃꯛ ꯊꯤꯡꯖꯤꯟꯈꯤꯕꯅꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯂꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯆꯥꯡ ꯈꯦꯠꯅꯕ ꯂꯩꯍꯟꯗꯅꯕ ꯑꯃꯗꯤ ꯃꯥꯡꯖꯧꯅꯅ ꯅꯨꯄꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯗꯣꯛꯍꯟꯗꯅꯕ ꯊꯧꯁꯤꯜꯅꯤ ꯍꯥꯏꯔꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 24ꯗ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯁꯔꯚꯤꯁꯦꯁ ꯃꯅꯤꯄꯨꯔꯒꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯃꯦꯗꯤꯌꯥ ꯁꯦꯟꯁꯤꯇꯥꯏꯖꯦꯁꯟ ꯋꯥꯔꯛꯁꯣꯞ ꯑꯣꯟ PC&PNDT ꯊꯧꯔꯝꯗ ꯁ꯭ꯇꯦꯠ ꯅꯣꯗꯦꯜ ꯑꯣꯐꯤꯁꯔ ꯗꯥꯛꯇꯔ ꯁꯨꯖꯥꯇꯥ ꯍꯨꯏꯗ꯭ꯔꯣꯟ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯁꯦꯟꯇꯔ 12ꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯊꯠꯈ꯭ꯔꯦ ꯃꯗꯨ PC&PNDTꯒꯤ ꯑꯦꯛ ꯉꯥꯛꯅ ꯆꯠꯇꯕꯒ ꯂꯣꯏꯅꯅ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥꯅꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯕꯒꯤꯅꯤ ꯍꯥꯏꯔꯤ ꯃꯗꯨꯗ ꯅꯠꯇꯅ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯇꯣꯞꯄ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯁꯦꯟꯇꯔ 94ꯒꯤ ꯂꯥꯏꯁꯦꯟꯁꯁꯨ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯁꯦꯟꯇꯔꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯩꯕꯅꯤ PC&PNDT ꯑꯦꯛ ꯉꯥꯛꯅ ꯆꯠꯇꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁꯣ ꯀꯣꯖ ꯅꯣꯇꯤꯁ ꯊꯥꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯁꯦꯟꯇꯔ 134 ꯂꯩ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯇꯕ ꯁꯦꯟꯇꯔꯁꯤꯡ ꯑꯗꯨ ꯊꯤꯖꯤꯟꯗꯨꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯈꯪꯂꯛꯈꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇꯔꯁꯤꯡ ꯑꯗꯨꯅ ꯂꯥꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯃꯁꯨꯡ ꯃꯦꯟꯗꯦꯇꯔꯤ ꯐꯣꯔꯝ ꯑꯣꯐ ꯁꯕꯃꯤꯠ ꯇꯧꯍꯟꯗꯅ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯃꯑꯣꯡꯗ ꯊꯕꯛ ꯆꯠꯊꯔꯝꯕꯅꯤ ꯍꯥꯏꯔꯤ ꯅꯨꯄꯥ ꯅꯨꯄꯤ ꯈꯪꯗꯣꯛꯄ ꯑꯃꯗꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯐꯤꯇꯁꯄꯨ ꯁꯦꯛꯁ ꯗꯤꯇꯔꯃꯤꯅꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨ ꯂꯣꯅ ꯌꯥꯗꯕ ꯑꯃꯅꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗꯒꯤ ꯅꯕꯦꯝꯕꯔ ꯊꯥ ꯐꯥꯎꯕꯗ ꯄꯣꯛꯂꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯁꯦꯛꯁ ꯔꯦꯁꯤꯌꯣ ꯑꯗꯨ ꯅꯨꯡꯅꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤꯕꯅꯤ ꯁꯨꯖꯥꯇꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯆꯥꯡ ꯑꯁꯤ ꯅꯨꯄꯥ 1,000 ꯑꯃꯗ ꯅꯨꯄꯤ 992 ꯑꯣꯏꯔꯤ ꯃꯁꯤꯃꯛ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯔꯤ